Ya Devi Sarvabhuteshu Mahagauri Rupena Sanstita Namastasai 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 Namo Namaha Sarvamangala Mangalle Sive Sarvartha Sadhike Sharanye Trayambake Gauri Narayani Namostute. Durga Imagi Nipan Subhasakti Oina Ima Mahagauri Bu Navaratri gi nipani janma numitta irachai. Imadi yamna ing tapini moibung natraga kundolaykum ngawi. Pambom mari panbini. Bhakta singi adhyatmik lambida sadhana sing mai paksabagi masak oibi imani. Siva purangi matung inna imagi wari bu asumna takli. Himaloy gi machanupi oina Parvati imana poktuna. Masagi sahi nipan surakpada mamangi mapok khuding imana khangjarakhi. Mamang mapokta Daksha Prajapati ki masanupi sati oirami amadi sibana mapuroibani khangjarakpadagi. Mapukningda sibabu mapuroibani haina khanjaduna. Siba Mahadevabu phangnaba Himaloygi unmarakta una chaduna. Karigumba matamda ising khaktang thaktuna amadi Karigumba matamdana nungsit charaga sahi kaya tapasya tauduna laiki. Asumna akanba tapasya taurakpana Ima Parvati ki kuchu musin musanki. Thotlab imagi haksangsu akangba unawanagi mataukum oirakhi. Imagi tapasya da pelaba Bhagavan Sivana pariksya lauduna yengbada imagi mapukningbu samna ama lenghan bangam khide. Pelaba Bhagavan na imabu Ganga Jal na Abhishek Katkhi. Ganga Jal amadi Sivagi Thauzaldagi Ima Parvati Thagum na ngauraba kuchu amadi madik mapalaitana phajaraba saktambu phangzaki. Hairiba ruptubu Mahagauri Mata haina khangnakhi. Imadi amamba haibadi awa anagi punsidagi nungaiba mai pakpa punsida changlakpagi khudam oina phongdokpini. Adhyatmik kilambidasu akanba awaba sadhana kaya tauraba matungda imana siba phangbagum bhaktana Bhagavanbu phangjaba thaktubu taklibini. Imana sibabu phangjabasi achetpa thajabadagi oibani. Thajaba haibagi pramansi marupna marupki mafamda thambana khwaidagi heli haina shastrana takli. Adubu marup kaya lakani nungaiba yaifaba matamda awa ana matamda loina mangkhigani. Athoiba marup kanano haibasi mundak amadi Svetabaraha Upanishad takli. Dwa suparna sayuja sakhaya shamanam briksham parisaswajate. Upambi amada kainaba yadraba usek ani tongi. Amana athumba ahawba uhai chari. Aduga atopa amana karimata chadana yengduna lay. Masi haksangi masak oiba upambida layriba jivatma amadi paramatma buni. Kainaba yadraba haibasina khwaidagi athoiba marupni haibani. Laibak thibadi jivana magi khwaidagi nakna layriba asengba marup paramatmada nomata onsindi amadi mabu ude. Mabu uzak khangzaduna mangonda thajaba thamduna punsida awa anadagi parama ananda phanglakpabu shakhya bhakti kawi. Mahagauri imana bhakti esigi arepa masakpu takli. Bhakti makhal mapan gi manungda nipan suba bhakti esibu phangjanaba amadi sangsarda awa ana khudingsu kokjanaba Mahagauri imabu khurumjasi. Hare Krishna.